Akasbani Imphal Nayani Devi na pau pajari ahanbada maruai pa pau numitarani chathagadaba Manipur Sangai Festival lisingani kunmanga ngasi numidang waram Rajapal Ajay Kumar Bhalana Imphal gi Palace compound da leiba bota hogdok lagani maram chadana chemical fertilizer amadi tilhad hidak sijanabana laibak lahauna chingba sokhalakbagi matangda numini ni chathagadaba malem thaki mifam ama Imphal da hokre Nongju Bengal da electoral roll gi special incentive revision hokibadagi ain kaina janglakba Bangladesh macha sing Bharat hadoktuna jenare amasung Pradhan Mantri Narendra Modi G20 mifam yawnaba numit humni gi khongchatta South Africa pangkhre Numitarani chathagadaba Manipur Sangai Festival lisingani kunmanga ngasi numidang wairam Rajapal Ajay Kumar Bhalana Imphal gi Palace compound da leiba Bhagachandra Open Air Theatre bota hogdok lagani tha asigi kuntra fawa chathagadaba festival asida tongan ba kala sanskriti gi thauram sing Miss Sangai lisingani kunmanga khanba yelhoma sana sing amasung adventure sport sing football sagol kangjai tournament nupagi international polo tournament sumang lila cinema literature festival amasung tourism congress na chingba pangthokani Senapati Jilla ki Mauda Cherry Blossom Festival amasung Kumalnapak Archery Ground da Sangai Musical Festival lisingani kunmanga su pangthokani festival asim apham taramari romda chathagani ngarang curtain raiser ki thauram Bishnupur Jilla ki Kaibul Makhale ka da pangthokre Marak asida Manipur Sangai Festival soyang am yaudana pangthokpa ngamnaba ngak senbagi akanba section thaurang lokatle mapung oiba thauram pangthokadoriba hapta kangjaibungi manung amasung akoibada security ki akanba section thaurang lokatle maru oiba mafang kayada checkpost hangduna achat awok sing check tauri festival yengba lakpa singi khudong chanaba gari thapanggi akanaba taurang su lokatle Sang amasung maram chadana chemical fertilizer amadi tilhat hidak sijanabana laibak lahau miyoibagi hakjang ising amasung akoibagi phibamda sokhalakbagi matangda numinini chathagadaba malem thaki mifam mangasi Imphal gi Palace compound da leba MSFDS da hokre Mifam horakpada lairik amasung souvenir sing phongki amadi journal amasu hodokhi ngasi ahoba numbinta technical session ahum legani hayeng loisingban mitasu technical session ahum legani thauram duda Dhanamajuri University amasung Manipur Technical University ki Vice Chancellor Professor W Chanbabu Singna athoiba mithung oikhi District Nodal Officer Singi Innovation Design amasung Entrepreneurship pi numinini chatharakba capacity building workshop ngasi numidang waram loisilagani workshop asi NIT Manipur amsu kendra gi Shiksha Mantraloy gi Innovation Cell punna sinbani Nongju Bengal da electoral roll gi special incentive revision SIR hokibadagi tongan bangang kwai gi checkpost sing phauduna ain kaina janglakba Bangladesh macha sing Bharat hadoktuna jenare BSF na hai makhoi gi biometric amsung atai tangai patabaji changi thabak loiraba tungda makhoibu border guard Bangladesh ta sinakhi Akasbani Paumina hai North 24 Parganas da ain kaina Bharat ta changduna lairamba Bangladesh macha mayam mama Swarupnagar gi Hakimpur checkpost phauduna marebakta hanakre ain kaina janglakpa miyoi kharati Bharata chahi tara hina laiduna vote thadaba yauki amasung sarkar gi fathaurang kayada maming chalamki Hakimpur checkpost ki BSF na hai Nongju Bengal da SIR hokibadegi Bangladesh machali singama chatuk om marebakta hankre tabiriba paw si Akasbani Imphal dagini Pradhan Mantri Narendra Modi Johannesburg ta pangtokadaba G20 mifam yawnaba numit hunmi gi khongchatta South Africa pangkhre handaki asi tharaga Sri Modi na South Africa chatpa marirak sure mahak hana lisingani tara tarukta lebak ani gi oiba wari chananaba lisingani tara nipan amasung lisingani kulumdoida BRICS mifam anirak yawnaba lebak aduda chatlure G20 mifam yawga chatpada Pradhan Mantri na Bharat Brazil amasung South Africa gi luchingba singi mifam da su saruk yagani
Sri Modina Malengi Atai Luchingba Kayakasu Unagani. Akasbani Pamina Hai G20 Mipam Global South Pangthopa Si Thangna Thangnana Marirak Sure. Marak asida Pradhan Mantri Narendra Modi na hai kun suba G20 Luchingba Singi Mipam Asi Malengi Oibo Wafum Kaya Khananabagi Achobu Kutung Chaba Ama Oiragani. Sri Modi na hai mipam aduda mahakna Basudeb Kudumbakam amasung malem ama imung ama tungi punsi ama haiba Bharat ki wakhalon puthokani. Johannesburg Chatnaba Khongsan mamang da piba warol amada Sri Modi na hai handaki si Africa da pangtokpa ahanba G20 mipam oibana mipam asi thoidok endong maru oi. Ingkumjali singani kulhumdoida Bharat na G20 ki president oiringaida African Union asi member oikibani. Narendra Modi Sarkar na lam kayada GST ki chang hanthanduna leibak sin thungbagi miyamda kanaba pikiba GST budget usap asi sahi asigi September 12 da haudokibani. GST ki anoba chang asina lahu singwi ki lamda kanaba kaya piduna leibak asigi miyamda mateng oiri. Akasbani ki pamina hai next generation GST reform na lahu singwu ki lamda machak mathum machinery amadi mari lainaba thapak thoram jingda loba khazna danduna lahu singwu asi leibak asigi lomi koti kayada hena kanaba thabak ama oihalle. Har sabata changba machak sing ammonia sulfuric acid amasung nitric acid ta loba GST ki chang chada manga tamak oire hanadi masi chada taranipan oirambani masina ataba mamalda har leiba ngamhalle. Masiga chap manana leibak lehau phagat annaba amasung mahi marongi magun hengat ambada sijanaba micronutrients singsu chada manga tamak GST logduna lomi singna laina phangba ngamle. Lophamda sijanaba CC Chanipan ki makhada leba engine panba tractor singi GST ki changsu chada tarani thoidagi hanthaduna chada manga tamak lore. Masina lomi singda machinery sijanaba laina ngamalle. Gawada chathariba International Film Festival of India ifhida ngasi film ani utunai Indian panorama hauragani. Feature film ki kanglopta Rajkumar Periya Sanina direction piba Tamil film Amaranna haudokani aduga non feature category da Kamlesh K Misrana direction piba Hindi film Kakorina haudokani. India panorama section asida punna feature film kun manga amasung non feature film kun utkani. Punjab ki Ludhiana da Pakistan ki ISI na saugatpa terror module ama Punjab police na thugaikre madugi mamang da police ka nongmai kapna bada mioi ani sokhi amagi phibam luna leiri. Ludhiana Police Commissioner na hai makhoi ani miyam da mi paiba pokhanaba amasung santi thugainaba sarkar ki building sing amadi atai mafam sing da grenade attack chathanaba mapanda leibai handler singna sijanabani. Makhoi dagi China na sabai hand grenade ani yamna afaba makhal ki pistol manga amasung kapa yariba maru yangkhairom phangle. Makhoi ga loina na mioi ahumdi hanana Ludhiana Police ki custody da leirabani. Makhoi sing adugi manungda amadi Mumbai da actor Salman Khan ki yumda nongmai kapsin kiba mioi aduga loinaba misakni. Delhi ki Lal Killa manakta kar bom pokhai kiba thodokta chenaba Dr. Kayamarum phakraba Al Fala University ki thabak thoram sing yengsinaba Faridabad Police na special investigation team ama semle. Assistant Commissioner of Police ani Inspector ama amasung Sub Inspector ani yawa SIT aduna University asigi thabak thoram singi matangda mapung phaba report ama pinaba sem sari. Faridabad ki Commissioner na SIT aduda karamne University adu terrorist singi leipam oiribano haibadu thijenaba khangankre. Terror module aduda sel thadaba amasung bomb sing adu kadaidagi phangbano haibadui matangdasu akupa paw khomjinaba khangankre. Terror module adugi manakta leba khungang singi miyamna kari thabak tawkhibage haibadui matangdasu report ama sem sari. Aroibada maruiba paw amo hanna numit tarani jathagadaba Manipur Sangai Festival singani kun manga asi numidang wairam Rajapal Ajar Kumar Balana Imphal gi Palace compound da leba bota hudok lagani. Maram chadana chemical fertilizer amadi tilhat hidak sijanabana leibak lehaung chingba soglakbagi matangda numit nini jathagadaba malem thaki mipam ama Imphal da hokre.
Nongchup Bengal da electoral roll ki special incentive revision haukhibadagi ain kaina saglangpa Bangladesh masa sing Bharat thadoktuna chenare amasung Pradhan Mantri Narendra Modi G20 mifam yaunaba numit humni gi khongchata South Africa pangkhre paulujare.